ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯇ ꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯑꯃꯨꯛ ꯈꯪꯃꯤꯟꯅꯁꯤ꯫ 2018ꯒꯤ 7 ꯑꯦꯄ꯭ꯔꯤꯜ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯔꯥꯀꯦꯁ ꯂꯣꯍꯦꯂꯥ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯌꯨꯝ ꯇꯝꯅ ꯃꯈꯣꯡꯅ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯔꯥꯀꯦꯁ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯁꯥꯝꯂꯤ ꯇꯥꯎꯟꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯗꯌꯥꯅꯟ ꯅꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯒꯤꯅꯤ꯫ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛꯇꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯤꯂꯣꯃꯤꯇꯔ 1.5 ꯃꯈꯣꯡꯅ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯔꯥꯀꯦꯁ ꯗꯦꯜꯂꯤꯒꯤ ꯁꯥꯍꯗ꯭ꯔꯥꯒꯤ ꯕꯣꯂꯥꯅꯥꯊ ꯅꯒꯔꯗ ꯂꯩꯕ ꯕꯥꯕꯨꯅꯥꯊ ꯇꯦꯛꯅꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ ꯂꯦꯕ ꯇꯦꯛꯅꯤꯁꯤꯌꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯇꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯁꯤꯗ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯔꯥꯀꯦꯁ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:45 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯒꯗꯕ ꯃꯤꯇꯔ 100ꯃꯨꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯉꯣꯟꯗ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄꯝꯃꯒ ꯅꯨꯄꯥ ꯑꯃ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯀꯦꯁꯀꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯅꯥꯛꯁꯦ ꯗꯨꯀꯥꯟ ꯃꯔꯥꯡ ꯀꯥꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯗꯨꯀꯥꯟ ꯈꯔꯒꯤ ꯃꯄꯨꯅ ꯃꯈꯣꯜꯗꯨ ꯍꯦꯛ ꯇꯥꯕꯒ ꯔꯥꯀꯦꯁ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯗꯤ ꯔꯥꯀꯦꯁ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯨ ꯃꯈꯣꯏꯅ ꯎꯔꯝꯃꯤ꯫ ꯃꯐꯝꯁꯤꯗ ꯃꯁꯥꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯁꯦꯂꯤꯟꯗ꯭ꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯇꯧꯔꯒ ꯇꯦꯝꯄꯣ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯄꯒ ꯔꯥꯀꯦꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ 7 ꯑꯦꯄ꯭ꯔꯤꯜꯒꯤ ꯄꯨꯡ 10:30 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯔꯥꯀꯦꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯂꯤꯕ ꯃꯐꯝꯁꯤꯗ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯥꯀꯦꯁꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯔꯥꯀꯦꯁ ꯌꯥꯎꯗꯅ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗ ꯃꯤꯑꯣꯏ 4 ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ, ꯃꯆꯥꯅꯨꯄꯤ 2 ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅꯤ꯫ ꯔꯥꯀꯦꯁꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯤꯡ ꯀ꯭ꯔꯤꯁꯅ ꯔꯣꯍꯦꯂꯥ, ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯅ ꯕꯩꯁꯅꯕꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯕꯩꯁꯥꯂꯤ ꯀꯧꯏ, ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯡꯅ ꯕꯤꯁꯥꯜ ꯀꯧꯏ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯆꯍꯤꯁꯤ 10ꯒꯤ ꯃꯈꯥ ꯉꯥꯛꯇꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯝꯕꯒ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯔꯥꯀꯦꯁꯀꯤ ꯅꯨꯄꯤ ꯀ꯭ꯔꯤꯁꯅ ꯔꯣꯍꯦꯂꯥꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯨꯀꯦꯁ ꯔꯣꯍꯦꯂꯥꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯗ ꯔꯥꯀꯦꯁ ꯍꯣꯁꯄꯤꯇꯥꯜ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤꯗ ꯁꯤꯔꯦ ꯍꯥꯏꯅ ꯄꯥꯎ ꯐꯪꯂꯝꯃꯤ꯫ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯨꯀꯦꯁ ꯔꯣꯍꯦꯂꯥ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯑꯣꯏ ꯈꯔꯒ ꯁꯥꯝꯂꯤ ꯀꯣꯇꯋꯥꯔꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯑꯃ ꯏꯔꯝꯃꯤ꯫ ꯃꯐꯝꯁꯤꯒꯤ ꯄꯨꯂꯤꯁ ꯏꯟꯆꯥꯔꯖ ꯑꯕꯅꯤꯁ ꯒꯧꯇꯝꯅ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ SI ꯁꯠꯇꯅꯥꯔꯥꯌꯟ ꯗꯍꯤꯌꯥ, ꯀꯟꯁꯇꯦꯕꯜ ꯄ꯭ꯔꯇꯥꯞ ꯑꯃꯗꯤ SI ꯅꯨꯄꯤ ꯅꯤꯃꯥ ꯒꯧꯇꯝ ꯑꯃꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ ꯃꯦꯝꯕꯔ ꯈꯔꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯦꯛ ꯌꯧꯕꯒ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯁꯤꯟꯗꯣꯛꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯇꯤ ꯑꯁꯤꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯁꯣꯛ ꯀꯨꯃꯥꯔ ꯁꯤꯡꯒ ꯂꯣꯏꯅꯅ ꯔꯥꯀꯦꯁꯄꯨ ꯍꯥꯠꯈꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯄꯨꯂꯤꯁꯅ ꯔꯥꯀꯦꯁꯄꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯁꯦꯂꯦꯟꯗ꯭ꯔꯗ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯁꯦꯂꯦꯟꯗ꯭ꯔꯗ ꯔꯥꯀꯦꯁꯄꯨ ꯍꯥꯠꯂꯝꯃꯤꯕ ꯃꯤꯑꯣꯏꯁꯤ ꯅꯪꯅ ꯃꯁꯛ ꯔꯦꯀꯣꯛꯅꯥꯏꯖ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯂꯦꯟꯗ꯭ꯔꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯌꯧꯕꯗꯗꯤ ꯃꯐꯝꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯔꯥꯀꯦꯁꯀꯤ ꯏꯃꯨꯡꯗ ꯅꯈꯣꯏꯅ ꯆꯤꯡꯅꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯈꯣꯏꯅꯁꯨ ꯃꯐꯝꯁꯤꯗꯗꯤ ꯔꯥꯀꯦꯁꯀꯤ ꯌꯦꯛꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯑꯗꯨꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯀꯦꯁꯀꯤ इमुंगदगी वरी अमा हायरक्लमी। पुलिसना वरी असी तुंगदा कानरप याय हायना खलमी। वरी अदुदी राकेश मागी ममानबसिंगा दिल्ली कलेक्शन की मरुप अमा तौरमी। मरुप असिगी मरु ओइबा थौदांग राकेश नो ओइरमी। मरुप असी लॉटरी तौरगा पीबसु यावी, अदुगा लॉटरी तौदबिदा मयाम यानबगी मतुंग इन्ना यामना दरकार लेबा मियोयदा मरुप ओत्तना पीबसु यावी। राकेश मयुम हलकपदा पैसा मयाम से कलेक्शन तौरगा नुंतिगी हलई। कनागुंबा अमना मंगोंदा पैसा यावी खंबगी लूट तौनबा होतनबदा थौदोक असी थोकलंबा याय हायना हायरक्लमी। पुलिसना वाफम असी ओइथोकपा याबा वानी हायना खलमी। अदुबु पुलिसकी थाजबा शैलेंद्रगी वाफमना अमुक मांगहलमी। शैलेंद्रना हायरमी नोंगोय मखोल हेक ताबगा महाक अमदी अतोप्पा दुकान मपुसिंग राकेश तमना चलमी। मखोयना उरमी मिहाटपसिंग अदुना राकेशपु नोंगमैना कापलबा मतुंगदा हन्ना फावा येंगदना चेनखिरमी। पुलिसना राकेशकी मसा चेक तौबदा पैसाना थलबा वालेट मागी पॉकेट अदुम यावरमी। अदुगा मागी खुदसादा सिबा सनागी खुदोबसु अदुम यावरग लेरमी। राकेश की घरीसु मागी खुदांगदा अदुम यावरमी। मयामसे उरगा थौदोक असी हुरान चिट्ठी
lut taunaba hotnabada thokhiba thodok ama natte habase mayek senglami numidangsu yamna thengjelami numitchida police thodok sigi matangda kaimta langla langjin phangmangam lamde police na rakesh ki asiba hakchang postmortem taunaba thakhirami mathangi numit april gi tang nipal laklami asomda rakesh ki hakchang postmortem tawrami maraksida thodok sigi matangda police mayam gi oiba meeting ama kawrami police mayam thodok sigi matangda wa khanaraga lerami mamangda supan khiba rakesh ki mihat pochai lakpaga mari leinaba malamde mekup amagi sum khansi rakesh ta nongmaina hek kapaga market ki dukan mapusing mahak tamna chalakhibani maram sidagi mihat pasing aduna kaimta mangondagi loba ngamdana chenkhiba oiragasu pochai munge hairagadi mahakna train station dagi mayumda lakpagi lambi si ichik chikpa mafamni marakta adum nongmaina kapaga yai adubu rakesh pu nongmaina kapiba mafam sidi direct market mayatani aduga mayumdagi yamna laptaba mafamdani police na thodok thofamgi akoibada leiba dukan mapusingda hangba thiba tawrami makhatana police na rakesh ki imung manung mari mata maka thabak tawminaba amati marup mapang singda wahang pahung tawrami police thodok sigi clue amata oirasu fangnaba hotnarami makhataba investigation tawnabagi damak adubu police clue amata thodok sigi matangda phangmangam lamde imung manungsu kanana hatlibanu haiba khangmangam lamde police na thodok sigi matangda kaimda khangdragasu rakesh asiba hakchang postmortem loibadagi nungdingi matamda imung manungda sinakhirami postmortem gi report tasu yamna clearly oina irami madudi rakesh nongmaina palaga sibani adabu yamna maru oiba wafam amadi rakesh pu nongmaina kaplibasi fit ani makhai muktang lapnaraga kaplakpani masina takpadi rakesh pu hatlurage haibagi agenda da lakhibani police na thodok asigi matangda clue amata fangdabadagi shiwa sokumar singna crime branch ki inspector dharmendra pawarda thodok asiga mari lenana mateng pangbiyu haibagi mahaknasu mateng pangba hawrami rakesh mihat ki thodok thokhiba numit humni sukhirami kananasu haujiksu rakesh kari maramgi hatkhibanu haiba khangmangam lamde haujikti police ki mafamda option amadagi hena lairamde madudi manak nakpada leiba CCTV camera check toba crime branch inspector dharmendra na camera check tawdrikan mamangda mafam sigi huran chenthi toba miyoi sing loinamak fagat ami aduga wahang pahong torami mahakna khalami thokhiba thodok siga lutpa tobuga soidana mari amadi leinagani fagat laburan masingi phone location thodok thokpa matam sida kadai da leibano haina loinamak ki check torami adabu laibak ne thiridi mayam se toragasu police na kaimta phangmangam lamde fagat laba miyoi singi location thodok thofam asiga amata match oiramde hojikti amuk police CCTV camera check tawnaba firep laurami rakesh ki mayumdagina railway station fawgi marakta camera taruk airami amadi mathau tawramde police na camera sing asigi footage lauthotaba matungda yengnabagi yamna busy oiraga leirami marak sida thodok asi thokhraba matung numit mangani leiraga haibadi 12 april da case asigi inspector in charge abnis gautam transfer tawkhirami mahaki mahutta Jitendra Clara in charge oina laklami Jitendra Clara UP police manungda super cop haina mayamna khangnei khara sathiba nupa oibajani mahakna join tawbaga rakesh ki incident asi ahan boina paikhatlami aduga mahakna file se yamna kupna parami case asigi matangda kari paikhatkre kari step paikhatkadaba watli aduga magi site tagi kari paikhatham thoi haibase munna yanglami crime branch inspector dharmendra amadi forensic team ga punna hanadagi leiraba CCTV camera footage yengba horami footage check tawna pung amadagi mari manga haukhirami adubu kaimta phangmangam lamde mamai thangda pung manga gi matungda case asiga mari leinaba yamna maru oiba pot ama phanglami rakesh se thodok thokliba mafam sidagi khongkap yankhai muk maningda kumtharaga electrician gi dukan ama lei camera asi dukan sida thetbo oidoini masigi footage asi yenga matamda rakesh dukan asida kaigumba ama leinaba changlok ami mahaki maningda bike amada nupa macha ani famnaga leirami maningda famliba nupa asigi khutta kaigumba ama pairami masi nongmai oidoini police na matam kuinidagi thiduna lakba clue do hojikti fanglami footage asi hek fangbaga police na dukan asigi electrician wahang pahong tongnaba ka khotlami electrician asina hairami chumi rakesh magi dukanda switch ama lainaba laklami masigi matung tarakpadi mahak kaimta khangde aduga footage asida yawriba nupa ani sisu mahakna masak khangba mi nate hairami
Footage asida uriba nupa ani gi picture se yamna ka hena sengmo oiramde adubu makhoi ani sibu masak khangba or hanu ukhiba mi oiragadi adum yamna laina nupa ani asi XYZ ni haibado haiba ngamgani dukan phamba mioi singda nupa ani sigi masak khangbra haina mathang sum hangbaduna hojikti cylinder gi turn amuk laklami cylinder na footage asi yenga matamda nupa ani asi kanano haiba ngamdragasu thodok asi thoktrikanda nupa ani asi bike te dukan mamangda gari khamanga laibado urami matamsida cylinder Rakesh ki macha bisalga punna leminarami masigi matung bisal mayumda chatkirami cylinder su dukan da changkirami nupa ani asi Rakesh pu ngairaga leiba mali masigi matungda Rakesh ki thodok asi thokhibani nupa asi gali asida gari koithok thoroga leibani hairami Rakesh ki yumgi akoibadasu yamna toina chatpani hairami mato asumna nupa asi ki maming matha khangdragasu information khara di fanglami masigi matungda police na Rakesh ki imung manung station da khorami aduga CCTV footage halami Rakesh ki nupi Krishna amadi macha nupi aninadi nupa ani se masak khangde hairami hojikti Bisal ki turn laklami police na handagi khangkhrabani Bisal nupa ani se bike ta ukhrabani haibasi Bisal na footage se hek yengbaga adum gyan tarami amadi masaksu khanglami gari thoribu nupa asi Samir kawi hairami mak Rakesh ki macha nupi Vaishnavi ki all classmate ni aduga Rakesh ki mayumda machanupi thengnaba adum yamna toina laklami hairami police na thodhoksigi matangda Rakesh ki imungi mida chingnaba hauram adubu amuksu Samir bu Vaishnavi na masak khangma ngamdrebasi picture si mayek sengdabagi oirija la haina su khali Bishal thodok thokpa numitchida cylinder gi dukanda sangom loba chatlami matamsida mahakna Samir bu bike ta ubani police na thabok amasu tawrami Rakesh ki imungi mioi singi call record loinamak lakthoami masi lautho matungdadi case asigi matangda fazana khangmangamlami police na call details check tobuda Rakesh ki machanupi Vaishnavi ga Samir ga yamna toina call do wari watai tobase thengderami yamna maru oiba amana Rakesh firba matungda su Samir ga Vaishnavi ga kuina numit ini fawdi wari watai toruga leirambagi details fanglami police na Samir ki number hack fangbaga thodok asi thokhiga matamda mahak kadai da leibino haina check tobuda Rakesh na siriba sigi jaga da leibase thengderami police na Samir ki information thiba hawrami aduga mahak bu fanaba thiba hawrami Samir Hajipura gi area dagini haiba police na khangmangamlame mafam sidagini Rakesh bimidangda khongna hala ibasi Samir gi mapa BMS doctor amani mahak ki maming Zarif kawi police na Samir thirabasu phangmangamlamde adubu thodok thokhraba matung numit tarani leiraga haibadi April gi tang taraga tareta police constable amana Samir restaurant amada lagi haibagi information ama fanglami paw asi hek fangbaga policing restaurant asida lakaga Samir ru farami Samir mafam sida mathanta lairamde mahaki cousin Sadaf su yaurami aduga yamna thamoi sokningai oiriba wafam amadi Rakesh ki machanupi Vaishnavi su mafam sida lairami makoi ahumok faraga police station na puraklami police hanadagi Samir amadi Vaishnavi da suspect oiraga laibani adubu atopa angle amasu amok thoraklami police na Samir da khara kihan khanghanbada Samir wa haiba horoklami Samir amadi Vaishnavi sahi ahumgi mamangda classmate oirami matam sidagi makoi ani amana amabu masak khangnarami masigi matungda Vaishnavi college ta ming chalami aduga Samir buna kota da MBBS ki coaching townaba mapana thakirami makoi ani gi lambi tongan oijragasu Samir na Vaishnavi bu thenanaba week kudingi laklami makoi ani hotel da amadi Vaishnavi gi mayumda thengnai aduga aronba mari su kayarak hanjan lainarami makoi ani thengnai habasi kanana su khanglamde adubu Samir Rakesh ki mayumda toina chathok chachin tobasi lonabasing na ubadagi Rakesh ta paw tamlami nongmadi Rakesh masamakna Samir magi mayumdagi tholakpa urami Rakesh na Samir bu yamna fazaba mawda agi yumda nahak toina lafam thokte haina khalli hairami aduga Vaishnavi ga su amuk hanna thengnage khanganu hairami warning tawruba matung sidasu Rakesh laitabagi khudong chaba lawraga makoi ani tumin thengnarami nongmadi Rakesh na market tagi halakpada Samir amadi Vaishnavi oiwogi hotel amadagi punna tholapudo urami masidagi Rakesh na makoi ani kaidawruraga thola inu haibase khanglami market asimakta da Rakesh na Samir bu manakta kausilaga yamna fazana tolami Rakesh na masigi matungdagidi Samir amadi Vaishnavi amuk hanna unaroi haina khalami report kharagi matung inna Rakesh ki nupi Krishna su mayumda nupa kaya ama mabu thengnaba laklami Rakesh magi nupi amadi macha nupi Vaishnavi anigi character lu di haina toina furami
Rakesh yusu yamna toina thai yubu thaba magi nupi amadi machabu phuba soidre phurabasu mama macha ani hanba leiramde Rakesh na thabaktagi halakku matamsida magi mafamsigi miyoi singna oigera dukandar nabu oigera nangi yumdagi nupa si tholai nongmuna Samir tholai haina pawse adum tammaga leirami Rakesh mayangbi complaint sidagi penman laktana mayumda CCTV camera ama install torami haujikti Rakesh masanasu magi mayumdagi nupa kaya ama tholakpadu urami khwaidagi amu ngaklibadi nongma Samir magi mayumda urami matamsida Vaishnavi mayumda laiti masina takpadi Rakesh ki nupi Samir gasu affairs lainai haibani nongma su Bisalna mama khak lairikanda mayumdagi Samir tholakpadu urami Bisalna mama da Samir kaidoba la ino hangbada mama na Bisalbu gyan tahalami nangna su khangeduni Samir Vaishnavi classmate ni larik laisu lawu la in hairami Rakesh ki imungda thaudoksing asi tha kharadi adum chathraga laklami Rakesh na yu ngawraga machanupi magi nupi da thina chaiba phuba chaibasu adum tawri makhoi anisu kaisu serious oina lawrude sumaina tawrikan maraksida nongmodi Rakesh ki nupi Krishnana Rakesh ta nangte sijakhrone hairami masi wafamse machanupi Vaishnavi na yamna hakchina lawrami asigi matungda mapase kamaina hatkini haibagi plan masa mathanda tawjarami adubu kamaina hatsi khanbada mahak makok ngawrug lerami aduga mahakna pangthokpa ngamoi habase masana khangjarami asigi matungda Vaishnavi na plan amaga loinana Samirbu wa khananaba kawrami Vaishnavi na hairami ibani lohongse hairagadi aikoi anigi marida elaktanaba aigi ipa Rakesh manghankiba mathau tai Samir na Vaishnavi bu yamna nuksirami magi pambomda nupi sigi mingda tetu amusu haklami adubu mapa hatpagi matang simadi Samir na yaramde mi hatpa haibaside aigi saktigi wangmadani aina tawba ngamoi hairami adubu Vaishnavi na yamna kanna Samir na tawdaba yaroi haina inshalami Vaishnavi na ipa hatri fawbadi ibani lohongmadi oiroi hairami kaigumba nangna thabakse pangthoklagadi ipagi mingda lam amalai nangi namingda panbidoini hairami masigi su mathakta nangna pamagadi ipana thabaktagi halakpada marupki paisa mayam ama khomaga purakpani adusu oijau hairami toina haimalakpadagi Samir mamai thangda yarami adubu mathanda thabak asi matu karamna pangthokani khanbada masu makok matha sarga leirami masigi matungda Samirna magi cousin Sadap pukorami ahanbada Samirna Sadapta yamna emotional oina lohongbagi matangdo hairami masigi matungda lam fangadaba paisa fangadaba mayamdo explain tawrami lam amati paisa tangkhai yenabada yanarami matu asumna Sadapsu thabaksida yaurami Samir amadi Sadapna Rakesh hatpagi date che April gi tang 3 ta choose tawrami masigi mamangda Vaishnavi na mamada mapa Rakesh hatpagi plan se hairami adubu Krishna su kaimta hairamde maksu plan chida involve tawrami report kharagi matungina Rakesh ki machanupi Vaishali su mapa hatpagi plan se khangi hai adubu mapani yu ngawraga mangonda phubagi masu mapa hatpagi plan chida kaisu ayat piramde matau asumna 7 April gi numit laklami Vaishnavi mapa Rakesh ta wari phone da sadabani adubu numit sida mahakna mapa da call ahumlak torami magis mapa kadai da lei haibagi update lawribani nakal amaromdana Samir amadi Sadap railway station da Rakesh pu ngairaga leirami Vaishnavi na mapa da aroibo oina call tobasi pung 8:30 swaidani switch amaler laba hairami masi leinabani Rakesh na electrician gi dukan da changkhibadu asomdana Samir amadi Sadap na bike ta Rakesh pu railway station dagi inaraklami lambi da makhoi anina hatnaba tanja yenglami adubu mi ama natragana ama lakpagi thau asi pangthokpa ngamlamde sumai tawduna Rakesh mayum yogudaba meter cham khakta ngairaklami masigi matungda Samir na sidi soiba tare mayum yogkhibana hankiba tare khalami maram asina Sadap ta chatlaga nongmai kapuro hairami Sadap yamna thuna Rakesh ta nongmai na kapami hek kapaga dukan gi miyosing chalakpadagi Rakesh ki khau fawba lakpa nanglamde tung hana yenglamdana yamna thuna mafamsi thadoktuina chatkirami nongmai kaplo matungda makhoi anina Rakesh ta nongmai na palibra pandabra haiba fawba check toromde masigi matungda Samirna Vaishnavi da call tawraga nangna hairappa thabuk mai pakna pangthokre hairami matau asumna Samir amadi Sadapna machanupi gi plan dagi makhoi gi lohongbada yalaktanaba mapasi hatkirami hojik police na makhoi manga fare khoi manga sing adudi Rakesh ki family gi miyoi ahum machanupi ani amadi magi loinabi aduga thuduk asida main accused oiriba Sadap amadi Samir su fare hojik makhoi gi trial chathari trial se hek loibaga kanana karamba
ꯗꯟꯗꯤ ꯐꯪꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯒꯅꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤ ꯃꯆꯥꯅꯨꯄꯤꯁꯨ ꯀꯦꯔꯦꯛꯇꯔ ꯂꯨꯗꯕ ꯃꯃꯥꯁꯨ ꯀꯦꯔꯦꯛꯇꯔ ꯂꯨꯗꯕ ꯀꯣ ꯑꯅꯤꯁꯤꯅ ꯄꯨꯟꯁꯜꯂꯒ ꯃꯄꯥꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗꯨ ꯑꯃꯨꯛ ꯈꯥꯡꯕ ꯋꯥꯔꯛꯄꯗꯒꯤ ꯃꯁꯤꯗꯤ ꯂꯣꯏꯁꯤꯟꯈꯤꯕꯅ ꯐꯔꯦ ꯈꯟꯕꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯗ ꯇꯧꯔꯒ ꯍꯥꯠꯍꯟꯈꯤꯕꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯍꯥꯟꯕ ꯏꯟꯁꯄꯦꯛꯇꯔ ꯏꯟ ꯆꯥꯔꯖ ꯑꯣꯏꯔꯝꯕ ꯑꯕꯅꯤꯁ ꯀꯨꯃꯥꯔꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯌꯥꯔꯝꯕꯅꯤꯀꯣ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯑꯦꯅꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯨꯃ ꯍꯥꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯠ ꯇꯧꯔꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯔꯤ ꯃꯇꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯪꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ CCTV ꯀꯦꯃꯦꯔꯥ ꯆꯦꯛ ꯇꯧꯕꯁꯤꯅꯦꯕ ꯃꯃꯥꯡꯒꯤ ꯏꯟꯁꯄꯦꯛꯇꯔ ꯏꯟ ꯆꯥꯔꯖꯇꯨꯅ ꯀꯦꯃꯦꯔꯥ ꯆꯦꯛ ꯇꯧꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯁꯨꯔꯕ ꯐꯥꯎꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯐꯝ ꯊꯣꯛꯏ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯒꯗꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯑꯀꯣꯏꯕꯗꯨꯒꯤ ꯀꯦꯃꯦꯔꯥ ꯀꯝꯄꯜꯁꯔꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯛ ꯇꯧꯐꯝ ꯊꯣꯛꯏ ꯃꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯀ꯭ꯔꯦꯛ ꯇꯧꯕꯗ ꯖꯁꯇꯤꯁ ꯊꯨꯅ ꯄꯤꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯃꯌꯥꯝꯒꯤꯁꯨ ꯃꯣꯠ ꯊꯝꯕꯤꯔꯝꯃꯨ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ